यामना ताबा नुंगाइदुबा पाव ngata mayam nang sidi share tawjage Congress ki kem Kuimanbadagi MLA ama wal songduna songtharakpada Makhong Teklamdore Congress ki kem kaikhrei MLA taruk BJP da songsinkrei Congress ki kem siluba SBS ki mapu police na fare BJP na lusing malenga asi intuduna SBS koba Congress na lusing ba ana bolenga ama CM na ba pasoi gi mapam amada kem tawduna lairiba Congress ki MLA sing kem Kuimanbadagi wal songduna songtharakiba MLA ama Makhong Teklamdore Congress ki MLA yauna party asibu sogatpa mute sing yauna kem tawduna lairakiba adu Kuimanbana maram oiduna kem ta yauriba MLA sing solun sinduna thambadagi penaraktabana maram oiduna wal songduna songtharakibani hairi Congress ki kem dagi MLA ama songtharakiba asiga mari lainana atopa MLA manga amasu kem dagi songthoroktuna BJP da songsinkre hairi amaromda kem asibu sillang luba construction gi lamda maming leiraba SBS ki Construction Private Limited ki mapung asi Manipur Police na fare hairi hiramasi gi matang na pauksi esna phangwa paw magi matung ina pasoi da leiba SBS Construction Private Limited ki mapu asisu yum amada matam kui na COVID-19 gi satna kalon singwang bada miyoi kya pullaga laisin ba amadi kem taksin ba asiga mari lainana mak police na phabo iramgani hairi aduma pumak pha ki bagi matang da lainga ki maikei gi official oiba hauzik phawba world ama phawba phungdok pa laitri Sera asida BJP da Congress ki MLA manga nauna sangkibaga iroina na BJP da hauzik MLA kuntra laiduna mapangal kanbat lenga ama oiraba yai haina paw sina haidi ahan bada maya maru eba content masang katang hanu share tawjage NPP gi MLA mari ne PM modi unakrei BJP gi sungsina balenga ka sogot patok loba matung Congress ta sogot luraba National People Party NPP gi MLA mari ngarang Delhi gi damak Imphal thadrokraba matung ngasi Delhi da leiriba BJP gi makok thongba lusing basu oiriba leba asigi Prime Minister Narendra Modi unakre haina thajaba yaba paw mana hairi unabasida hauzi Manipur da thokliba political yoeba sarangnaba asigi matangda khanakhrabasu kari karamba wafamda khanakibano haibigi matangda di chapsana khangma ngamdre adoga atopa paw manamo hauzik thokliba wathok asina lenga kaigdaba leite masidi imung manungi thodokni CM hauzik lenga asida thokliba politics ki sarangnaba kya asina lenga asi kaigdaba leite thodok asidi imung manungda laiminariba ekhoi maselgi marakta apen da bakhara lainabagi pangangangnabani wafam asi lenga manungda thokliba rajniti gi sarangnaba asigi matangda BJP gi National General Secretary Ram Madhav amadi BJP gi MLA Minister sing yauna singmairongda leiba Hotel Classic Ground da pangthokpa mifam amada saruk yakiba CM Birena Pauksi asida khanana phongdorakibani CM na makhata na haiki hauzik Manipur da thokliba politics ki sarangnaba asi atuba matamda loisilagani hauzik thokliba wathok asidi imung manungda leiminariba Aikoi masel gi marakta thokpa apen na ngangnabagi wafamni masina maram oiduna lenga asi hekta kaigdaba leite BJP amari chungsinaba party singi marakta mot khenaba khara leibidigi sarangnaba si thokpani thokliba wathok asina maram oiduna lenga asida sarangnaba khara leiramlabasu hauzikti sarangnaba amata leitre haina lobu yare imung amada leiminaba aikoi masel gi marakta penba wafam phongdoknabadagi lenga amada khara sarangnaba thokpa haibasi handaki asina ahanba natte mamangdasu sigumba thodok kya thokiba leikrabane masi miyamna hena khangraba wafamni masina maram oiduna lenga asi kairagani haiduna miyamna pakhatpa tawbigano lenga asi kairagani haiduna miyamna pakhatpa tawbigano lenga asi kaigadaba leite NPP marigi wathok asisu atuba matamda loisinana ba hotnari haina CM na makhatana phongdokki